Houjik thokliba irang asida Poknapham paoche ki Paomee Amadi Jivan Hospital Kakching ki ambulance Amada attack Chatharakkhiba do Joint Non-Government Voluntary Organization JNGVO Kakching na akanba maongda Yaningdaba Phongdorakli. JNGVO Kakching ki President KS Satradari na kudek piduna thadorakpa cherol amana hai numit adugi khongjang aduda khongjang loini chingnaba singna kawa mapada Poknapham paoche ki Paomee Wangjam Sanjoina office ki thabak sing loiraba matung mahagi Kakching da leiba yumtamna masagi alto gari amada tongduna lahalakpada mahag Paomee ni haina masak taklaba fawbada nungna thajenba amadi naurina kapsinduna mahagi gari akaya toi thogan bada natana masada fawba attack tawrakhiba do JNGVO Kakching na akan mamongda kandem tawi asigumba thawdoga se makata na thokhandana ba akhoi pumnamagna wakhal tana khongjang changsen minasi Houjik Manipuri gi luraba tanfam asida Paomee singna siba naba kidana akhoi miyamda langi marik chumba pauda miyamda khanghalibani haibasi akhoi khuding magna khangminaba mathau tai cherola sena makha tana hai numit asima ki nungthilda ikhang khanghodana Manipur lenga ki mari lainaba loisangna curfew thamjilakpadagi YN College of Nursing Jivan Hospital Kakching gi principal amadi nupi staff mari yauna Kakching dagi Imphal tamna hospital asigi ambulance amana thinba chatpada kawa police station manakta duty tawduna leiramba reproduction force ki personnel singna ambulance adu khamlaga driver da khutharakpa amadi nupi staff mari aduna gari dagi kumtha halaga kongpham amata lengba yaroi haiduna aki akhang pibada natana human cell oina sizinaki bagi thawong akan mamongda condemn tawi thawong asimak Central Security Force na miyam gi right khongaw na bani Tawdok asida general personnel singi mathagda mari lainaba singna logi oiba thabak lokhat piu haina cherola sina makha tari